Board of Secondary Education Manipur Bosem na LOUBA HSLC examination gi AHANBA numita IRANG THOKHIBA IRONG CHESABA da LEIBA IRONG High MADRASA AMASUNG UCHIWA High School gi PHIVAM Bosem gi Chairman Akham join na Luchingba official team Shing na ngarang Hakthengnana Chattuna Yengshinkhre examination na sigi ngarang nini suba numita center asida team Shing aduna examination horakpadagi yengsinba hoki yengsin khongchat aduga mari lainana Bosem gi chairman Akham joina hai exam center ani asi hokiba February 18 da pangthokhiba ahanba examination aduda irang laikhiba mafam ani aduni mafam ani asida makhata na pamdaba thong sing sakthari bra haibadu yengsin bani exam center ani asida pamdaba thongdok sing yaudana yamna ing tapna examination pangthokhi makhata na sulem horiba subject sing asida mong maril tana exam pangthok na Bosem na flying scout observer amadi inspection team sing thakigani hauzik pangthok liba exam asi Bosem gi maikai dagi kanglun chumna pangthok na Bosem na flying scout team observer amadi inspection team sing na exam center sing da yengsin bagi mathakta ZEO gi official sing amadi Bosem gi examination committees gi special team sing na su koina zatuna exam asi yengsili Bosem na exam asibu kanglun chumna pangthok na bahot na riba sida mama mapa oja amadi tungan malup sing na su Bosem da cooperation PBU haiki examination observer team maidana akoi SO amadi OC akoi gi leiba OC मखोइना तौरिबा थबकतो अखोइना वर्कशॉप ता तौगिबा थबक प्रोसीड्यूर खरा मखोइदा इननबा मदु हाइहिबा फोटो क्रॉस चेकिंग तौदना मदु तौरिबरा तौदबरा मदु मुतसु जेंगी हाइदना अखोइ हाइरिबा सुंबा ऑब्जर्वर टीम सिसु थाजबनि आदना हुजि पोगी मनुंदा ngasi de lagu padana aina lakpasida अखोइ जेलो की साइड थेनजरे आदुगा ऑब्जर्वर टीम जु थेनजरे आई सामक ngasi pegi mamang da thokibado koina yam nuaitaba lobo koina khanjai madu thokuduna pegi lana ukidaba photo leibanina akoi kamai tokibano habado koina katang yengjeba matamda madu school sigi campus ki wamada mapanda akoi khongban dagi kai dagi thokibagi mong oina thambirei madu maso koina khanjai jare